matam amada hingchabigi leipak ama leirami. Hingchabigi leipak adugi hingchaba ningthau adugi machanupi taret poklami. Nupana amakhak yaurami. Hingchabagi machanupi taret adugi atombi adu masak matau yamna phajarami singbaso mane ising singlami. Hingchabi taret adu matam pumbada yamna nungsinana leiminabana sanajaba koipai paiduna atopa leipaktagi mi pharaga puraklaga yena duna chaminnabasu tawrami. Mayam adugi iton tonbi hingchabi adudi mi kaya chagande taibang miyoiba dawnasu hek tawrami. Nongma hingchabi machin manau taret adu mi ama pharuraga puraklami aduga chadawgi chawraba ujaw amagi makhada leirami. Hingchabi ahal aduna hingna adum charase hairo thonglaga sase hairo. Ani subi aduna hairai hingna chasida hingna chabana isase itek khali aidi. Amana amuk khumlai is thongbana haudro ya sunadaba. Taibang mi adudi siramdri wantharuraga wakhal tarakpada hingchabiduna wari sanabadu tabada mi adudi hanjin sibaga manarami. Karino ne chagi ga charo hatki ga halu kaigino aisibu moina yen nganu chabagi typeta wari sanai siba. Oh khoina yen nganu sa san charam daida sanaba wari duga chamane he. Ai hujikti bab tare yen nganu sa san singtuna aina hujik phawriba sigumna phawrongani haiba. Hingchabi amana mi si hingli hato siro atopa amana hairai hatkino he hauroi hingna jasi. Amana mu hairai chen khradi as noma aina yenba ama pharaga hatabida sakiba wari du makni ne moina ingoda ngasi sanarise. Oh aina minungsi leitana halaga chakiba mayam adugi mahaini ne. Ahal aduna hairai kainu he mana chendana kayam sangna chendoino aikhoi atombi sina kaino walanga ngangde sina. Hingchabi atombi aduna iche aise mi chabase hallasirana khaliba. Kainu he magi taibang midawna amuk tarakpase sidani I kara ise. Masak sisu manbu mali wahai wata sina mi na ngangadaba wa ngaktani. Mi se chadrabadi nasado kangadro nangse hingchabi nine hingchabi khangde aidi chaningde aina ichanupada chasilu chadrabadi napangal kalui haiduna hek jaibaduni ne. Hingchabi ahal aduna taningde he masigi mi sisu kaino pangangangi mangakse pok launa thudektana ne. Aise khara tuna hatok piro kaidobage noigi warido ai taba ngamdre. Kari midani ge sidi wasik amna ngangbasibo maraise hana chingthalaga chathokani ko. Lai yaudana hingdo saru tumina leirage da. Aise ngasi aigi nupi khanaramdrabadi hingjaramgadabani ko. Aina hidak thakpa yananaba sauksannaraga tholamdradi hingchabi singsina aise pharamoi ko ningamkidreda. Nupi masak phajabi ama laujaraga sidorabo ko. Iche mise chagi ga chathoda ai yengba ngamdre mapiyo manabo. Hingchabi amana mi adugi makhuto taplangna pai mi do kana laurae. Hingchabi aduna yam hainadi sigi mise paibo phawo phajana paidri laurakpana hale mangak samdo hana thudiu laudana ba. Hingchabi sing aduna mi adu chai machet setuna atombi di chade. Iche mayam aidi uhei oina charurage noi chahoro minamse oningi. Karino aikhoi atombi sibo kamai tawni masase sonbada loirani magi maya sisu mi sanga amata chadabadagi tension kre haiwani. Mache ahal aduna hairai mana mi dawna tawrise imana mironba matamda taibang mi marakta mi saraga lotlaga leiba matam niye adugini mi dawna tawrise. Oh adugi oiramani. Hingchabi atombi aduna umangda uhai charaduna yumda amuk pairaklami mache singsu yumda hanarakle. Mabung hingchaba aduna aigi ichantaru makhoidi ahawba macharaga lakpa malida. Atombi sina moliba tapna marol ama tapiba kemtabu charaktrabra kaino. Hingchabi taruk aduna o madi ahawba chaba haite uchek waya oina poklamgadabani wahai chaba yamna pami. Mabung aduna
मादी अइना मी मरक्ता थमख्रदबनी मी साहल्लगने अदु ओइरबदी अखोइ मी चाबा फजना फंगलनी हो मी फावबदने सा संचाइ मादी अदु फावब चादे अदुननी मसा सोलिबसे सोलबसु इचन अतोम्बिगी मचिंग अमदी लेबनिको नोइ खंगलमगनी अदुबुदी पिकलिंगैदगिनिदा अखोइ तरु मथंतना फुबदो हौजिक्ति कैम चाद्रबनिना सोलबनी अदु तमो अइ तुमुरगे वारे इसासे इहै हैनदे ngasiदी होय 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 अखोइ अतोम्बिसे कायदनम पुरगा अमते यंगथोक्तबा याररोय नोंमगी सुम तौसिलाइसे ताइबंग मी ओइरबोय खंदनने हिंचाबा सिंगना फारगा चाथोख्रनी अइगी इचन अतोम्बिसिबु कनाना फारगा चादुइनो नोइ काउरबो अतोम्बिना सौरअबदी कमाइ तौइ हाबदो होइनि हे अखोइ तरु पिकलिंगैदा मथंतना फुखिबदो अतोपा मना हाइरई अदुदी अखोइने पिकलिंगैदनी हे हौजिक्ति अखोइ चाउरे अदुगा मादी चाबसु यामना हले सोलमनी सोलमनी सोइद्रे यारे यारे नोइसु थोख्रनुको चंगो यारे था खरा हौख्रे मचे सिंगा कया पुनबा वालकले मचे सिंगना मी फारगा चाबा अतोम्बिना उहै वहै चाबा तौरमी हिंचाबी अतोम्बिना ताइबंगमीदा ख्वाइदगी कलकपा पामजबा असे ताइबंगमीगी थमोइ सेंगबा पाखंग लैसागी नुसिनबा असेनी अदुना करिगुम्बा कांदा अतोपा ताइबंगमी सिंगी लेपाकता चंगदुना मियोइबा सादुना ताइबंगमी सिंगी नुसिबबु हेक हेक येंगजै खंगननबसु होन्नजै ताइबंगमी सिंगसिना मसाना नारिबा चाबा थकपना फजरिबसे अमगा नुसिनना थक्सी खासी लैना हिमिनबगिनिको अखोइगिना अंगम मुनरगा चाब थक्सी खासी लैतब मोटपा पाम याम खेनै अइना यामना कलैसे मोइगी पत्ता खै नुसिनबसेने अइगिसु पत्ता खै नुसिबा नुपा अमता पामख्रेदा सोमदा मचे तरुक अदुना अतोम्बिबु थीरी हलक्त्रे हाइदुना कराइदनु माना लेरमदोसिबो थीबा याबा थीरे फाख्रा जालो होजिकानगी मियोइबसिंगसे हिंचाबी हातकनिना सेम सादुना लेरबनी हाइने कीरेदा ओंथोकना मोइ मियोइबसे साउरबदी खोहा चाहत यामना फजते हाइबनी अदुदी कमाइ दौनी अखोइबु मियोइबगी लेबाकता थीरुसी हाइब्रो अखोइगिदी यादासिगा समसिगा मियोइबगी लेबाकता चंगदौ तल्ली तुमिना सुम चंगबै वानी अपंग ममी थीरगा इपा निंथौदा पाउसे पिहौबना फदोइ जाला हाइखिनु चप चाबी अमा खंगद्रि फावबदी इपा निंथौदो कोक चाकपनिनने लान तौगे अमु हाइरकनी मचे सिंगदु युमदा हन्नरकले मपा होइना हलकपदा अतोम्बिदो उमंगदा उहै वहै चादुना साना हवि हाइदुना खुमलमी हिंचाबी अतोम्बी अदो थेंगलबा ममलबा कांदा हलकले अतोम्बी नंग कायदा चलुगे अखोइदी नंग थीबदा सिदोरे इपा निंथौनसु नंग हंगबदा लोइरे नते नंगबु कायदा चलुगेबा इचे ताइबंग मियोइबगी लेपाकता इचे मोइसिंगसे यामना नानबजानी चाबा थकपना मरोल अमा फजरिबा लमचा साजना मरोल अमा फजरिबा मसासु यामना नाले करिनो नंगना nganglibasingduba इचे होइदी यामना नमथीदना मोइदी नमथीदे मोइगी मनमदो यामना नुसी हाइमा मागी वासिबु नते नंगमु मी अमुक चानिंगलाबो अतोम्बी मोइगी मनम नुसिबदुनिनि हे मोइगी महाव अमा तौरिबसे मोइगी मिनम अदुदनिनि हे तिनकासे अरा तारिसे खोइना अदु मसा नानबैनि इचेसिंग अखोइसु नुंगतिगी इरुमाइ थजरबा फजबा फिजोल सेलबदी अखोइसु नमथीरुए यामनसु फजनी चे अखोइ अतोम्बिसे ngawredana अतोम्बी अखोइसे हिंचाबिनिने हिंचाबी मोटपा नमथीबसिना अखोइ हिंचाबिनि हाइबा मलेमसिदने ताकलिबनी पंगिदको मचे अमना फथाइरई अतै तोख्रो नंगबो मियोइबा लेपाकता चलुरबदी पाबगी मी अहावबा अमता पुबिरौ याद्रो इपा निंथौगा इमा महारानीगा सेतना चाजनबा कानररोय आइना ngasaiदगी सारिबा तमलिबा वारिसिंगसे आइसिना कमाइना हिंचाबी सागैदा पोक्लमलिबनो मपा निंथौ चंगलकले हिंचाबा निंथौना इचा अतोम्बी नंगमु ngasiसे काइदा चलुरगेने हे हंदक मरकसे नचे सिंगा पुनबसु उदे वांगांग संगांगना मरोल अमा ताबदा हैनद्रिबा हिंचाबी दौना अमतसु हेक ngang नयादुसु चौखिदरे खुजिनसु खाक्ते करिनो नंगना तौरिबसिबो इपा निंथौ
ꯑꯩꯁꯦ ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯦꯛ ꯄꯣꯛꯄ ꯅꯆꯥꯅꯤꯀꯣ? ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯅꯃꯥꯒ ꯑꯩꯒꯅ ꯍꯦꯛ ꯄꯣꯛꯄ ꯏꯆꯥ ꯑꯇꯣꯝꯕꯤꯅꯤꯅꯦ꯫ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯁꯦ, ꯅꯆꯦꯈꯣꯏꯒ ꯂꯩꯌꯨꯀꯣ, ꯅꯊꯟꯇꯅꯦ ꯂꯩꯕ ꯄꯥꯝꯒꯅꯨ꯫ ꯅꯪꯅꯅꯦ ꯅꯆꯦꯈꯣꯏꯒꯤ ꯃꯇꯧ ꯇꯝꯃꯨ, ꯈꯨꯖꯤꯟꯒꯗꯣ ꯁꯥꯡꯍꯜꯂꯨ, ꯐꯖꯗ꯭ꯔꯣꯅꯦꯍꯦ ꯅꯆꯦꯈꯣꯏꯁꯦ? ꯃꯆꯤꯌꯣ ꯈꯨꯖꯤꯟꯋꯣ ꯃꯌꯥꯁꯤꯅ ꯆꯧꯔꯤꯕ, ꯃꯁꯥꯒꯁꯦ ꯃꯔꯥꯡ ꯃꯔꯥꯡꯉꯗꯅ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ? ꯄꯤꯛꯂꯤꯉꯩꯗꯗꯤ ꯃꯆꯤꯒ ꯐꯖꯅ ꯄꯥꯟꯈꯤꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯎꯈꯤꯗꯔꯦ꯫ ꯃꯆꯦ ꯇꯔꯨꯛ ꯑꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯇꯝꯃꯣ ꯍꯥꯏꯁꯤꯗꯤ, ꯏꯄꯥ ꯅꯤꯡꯊꯧ ꯑꯇꯣꯝꯕꯤꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯦꯝꯗꯣꯛꯀꯦꯕ, ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯔꯤꯅꯤ꯫ ꯍꯣꯏꯅꯦ, ꯅꯣꯏ ꯇꯔꯨꯛ ꯂꯩꯕꯕꯨ ꯌꯦꯡꯉꯨ, ꯅꯅꯥꯎ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯃꯇꯨꯅ ꯅꯥꯜꯂꯤꯕ, ꯀꯨꯆꯨ ꯀꯨꯃꯦꯟꯁꯤꯅ ꯉꯧꯔꯤꯕ, ꯍꯤꯡꯆꯥꯕꯤ ꯃꯥꯟꯗ꯭ꯔꯦꯅꯦꯍꯦ꯫ ꯃꯤ ꯑꯇꯩ ꯍꯤꯡꯆꯥꯕꯁꯤꯡꯅ ꯎꯔꯒ ꯀꯩꯅꯣ ꯈꯟꯗꯣꯏꯁꯤꯕꯣ? ꯍꯤꯡꯆꯥꯕ ꯀꯅꯥꯃꯠꯇꯅ ꯂꯧꯕꯤꯌꯨꯁꯨ ꯌꯥꯔꯔꯣꯏꯅꯦꯍꯦ꯫ ꯑꯩꯁꯤꯕꯨ ꯍꯤꯡꯆꯥꯕꯤ ꯁꯨꯡꯅ ꯅꯠꯇ꯭ꯔꯕ ꯇꯧꯔꯤꯁꯤꯕꯣ? ꯃꯥꯅꯤꯗ, ꯄꯥꯏꯕ ꯍꯩꯔꯤꯕ, ꯁꯛꯁꯨ ꯏꯃꯥꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ꯫ ꯏꯃꯥꯅ ꯃꯌꯥ ꯃꯆꯤ ꯑꯅꯤ ꯑꯗꯨꯗ ꯈꯔ ꯍꯦꯟꯕꯒꯤ ꯋꯥꯅꯤ꯫ ꯑꯇꯣꯝꯕꯤ, ꯏꯄꯥꯅ ꯍꯥꯏꯔꯤꯁꯤ ꯇꯥꯕ꯭ꯔꯣ? ꯇꯥꯏ ꯏꯄꯥ ꯅꯤꯡꯊꯧ꯫ ꯅꯆꯤꯟ ꯅꯅꯥꯎ ꯂꯩꯔꯣ ꯂꯩꯔꯣ, ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯕꯣ? ꯂꯥꯎꯁꯦ, ꯅꯁꯝꯗꯣ ꯐꯍꯟꯒꯦꯁꯦ, ꯁꯤꯗ ꯆꯪꯉꯣ꯫ ꯅꯁꯝꯁꯤꯁꯨ ꯗꯥꯎꯒ ꯌꯥꯔꯣꯏ, ꯆꯞ ꯆꯞ ꯍꯦꯛ ꯇꯤꯡꯅꯗꯅ, ꯑꯩꯈꯣꯏꯗꯧꯅ ꯇꯔꯥ ꯇꯔꯥ ꯈꯣꯏꯗꯦ꯫ ꯅꯆꯦꯈꯣꯏꯗꯤ ꯁꯝꯁꯤꯗꯤꯅꯦ ꯃꯤꯔꯥꯡꯅ ꯐꯥꯎꯕ ꯇꯜꯂꯤꯕꯅꯤ ꯈꯣꯏꯃꯟꯗꯅ꯫ ꯏꯆꯦ, ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯃꯆꯥ ꯃꯌꯥꯝ ꯄꯣꯛꯄꯗ ꯃꯆꯥ ꯑꯃ ꯁꯣꯏꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯌꯥꯎꯕꯅꯤ꯫ ꯑꯁꯣꯏꯕꯗꯣ ꯑꯩꯅꯦ, ꯑꯗꯨꯅꯅꯦ ꯇꯨꯝꯒꯦ ꯉꯥꯛꯇ꯫ ꯀꯔꯤꯅꯣ ꯑꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯕꯣ? ꯃꯆꯥ ꯑꯃ ꯄꯣꯛꯄꯗ ꯑꯁꯣꯏꯕ ꯑꯗꯨꯝ ꯌꯥꯎꯅꯩ꯫ ꯑꯁꯣꯏꯕꯗꯣ ꯑꯩꯈꯣꯏꯅꯦꯅ ꯍꯥꯏꯔꯤꯔꯣ? ꯅꯠꯇꯦꯍꯦ, ꯏꯕꯨꯡꯅꯦ ꯍꯥꯏꯕ ꯑꯁꯣꯏꯕꯗꯣ꯫ ꯑꯗꯨꯗꯤ ꯀꯃꯥꯏꯅ? ꯑꯩꯈꯣꯏ ꯇꯔꯦꯠꯅ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯗ꯭ꯔꯣ? ꯏꯕꯨꯡ ꯃꯊꯟꯇ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯑꯣꯏꯔꯤꯁꯦ? ꯑꯗꯨꯗꯤ ꯁꯣꯏꯔꯤꯁꯦ ꯑꯩꯈꯣꯏꯔꯣ ꯏꯕꯨꯡꯂꯣ? ꯑꯩꯈꯣꯏ ꯅꯠꯇꯦ, ꯏꯕꯨꯡ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯇꯣꯝꯕꯤꯗꯤ ꯁꯤꯒꯨꯝꯕꯒꯤ ꯍꯥꯏꯔꯗꯤ ꯌꯥꯝ ꯈꯪꯕꯅꯤ, ꯌꯥꯝ ꯁꯤꯡꯒꯟꯕꯅꯤ, ꯃꯁꯛꯁꯤꯒꯤ ꯋꯥꯇꯅꯤ꯫ ꯄꯦꯜꯂꯕꯅꯤꯗ ꯑꯩꯒꯤ ꯏꯆꯦꯁꯤꯡꯁꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯆꯦꯁꯤꯡ ꯑꯗꯨꯅ ꯑꯇꯣꯝꯕꯤꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯍꯤꯡꯆꯥꯕꯤ ꯃꯆꯤꯟ ꯃꯅꯥꯎ 8 ꯑꯗꯨꯅ ꯃꯤꯑꯣꯏ ꯂꯩꯄꯥꯛꯀ ꯇꯥꯏꯅꯕ ꯆꯤꯡ ꯑꯃꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯉꯩ ꯅꯨꯄꯥ ꯅꯍꯥ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ, ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯕ ꯑꯃꯅ ꯌꯥꯝꯅ ꯀꯤꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯍꯜ ꯑꯗꯨꯅ, ꯃꯤ ꯇꯥꯏꯕꯪ ꯃꯤꯅꯦ, ꯐꯥꯔꯁꯦ ꯐꯥꯔꯁꯦ, ꯍꯥꯎꯅꯤꯍꯦ, ꯃꯁꯥꯁꯨ ꯌꯥꯝꯅ ꯅꯥꯟꯕ ꯃꯥꯜꯂꯤ, ꯀꯣꯏꯁꯤꯜꯂꯣ, ꯑꯃꯨꯛ ꯆꯦꯟꯈꯤꯅꯤ, ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ꯫ ꯃꯆꯦꯁꯤꯡ ꯑꯗꯨꯅ ꯐꯥꯔꯒ ꯆꯥꯅꯅꯕ ꯀꯣꯏꯁꯤꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯇꯣꯝꯕꯤꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯃꯁꯥ ꯅꯥꯟꯕ ꯑꯗꯨꯗ ꯌꯥꯝꯅ ꯉꯥꯎꯖꯔꯝꯃꯤ꯫ ꯃꯤꯑꯣꯏꯕ ꯑꯗꯨꯅ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯁꯤꯗꯅꯕ ꯆꯦꯜꯂꯛꯏꯔꯥ, ꯁꯤꯅꯕ ꯆꯦꯜꯂꯛꯏꯔꯣ ꯑꯩꯁꯤꯕꯣ? ꯍꯤꯡꯆꯥꯕꯤ ꯉꯥꯛꯇꯅꯤꯅꯦ꯫ ꯑꯃꯁꯤꯁꯨ ꯍꯤꯡꯆꯥꯕꯤꯔꯣ? ꯃꯤꯔꯣ? ꯃꯊꯟꯇ ꯇꯣꯈꯥꯏꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯂꯩꯔꯤꯁꯤꯕꯣ? ꯃꯁꯤꯒꯤ ꯃꯤꯁꯤ ꯀꯟꯗꯕ ꯌꯥꯗꯦ, ꯀꯃꯥꯏꯅ ꯀꯟꯒꯅꯤ ꯑꯩ? ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ, ꯐꯥꯔꯁꯦ, ꯍꯥꯠꯇꯤ ꯍꯥꯠꯈꯤꯅꯨꯀꯣ, ꯅꯥꯟꯗꯅ ꯆꯥꯁꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯈꯨꯝꯂꯛꯏ, ꯁꯤꯗꯤ ꯏꯊꯟꯇ ꯆꯥꯕ ꯀꯣꯟꯅꯗꯧ ꯃꯥꯟꯗꯦ꯫ ꯑꯁ, ꯆꯈꯥꯎ ꯍꯥꯡꯉꯀꯥꯟꯁꯤꯗ ꯍꯥꯀꯠꯆꯔꯒ ꯇꯣꯛꯇꯣꯏꯖꯥꯠꯂꯥ? ꯃꯣꯏꯒꯤ ꯃꯁꯛꯇꯒꯤ ꯃꯣꯏꯒꯤ ꯋꯥꯔꯤꯁꯤꯅ ꯍꯦꯟꯅ ꯀꯤꯔꯦꯗ꯫ ꯉꯁꯤꯁꯦ ꯑꯩꯁꯦ ꯁꯤꯔꯣ ꯍꯥꯏꯕ ꯅꯨꯃꯤꯠ ꯇꯥꯔꯕ ꯃꯥꯜꯂꯤ꯫ ꯐꯅ ꯆꯦꯜꯂꯁꯨ ꯑꯗꯨꯝ ꯁꯤꯔꯅꯤ ꯄꯨꯟꯁꯤꯁꯦ, ꯏꯔꯥꯜ ꯍꯦꯛ ꯂꯥꯟꯖꯗꯅ ꯅꯨꯡꯉꯥꯏꯕ ꯐꯪꯗꯅ ꯁꯤꯗꯀꯣ꯫ ꯃꯥꯒꯤꯁꯦ ꯂꯥꯏ ꯁꯣꯜꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ꯫ ꯀꯥꯏꯗꯒꯤ ꯂꯥꯏꯅꯣꯗ, ꯂꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏ ꯎꯕꯗ ꯆꯦꯜꯂꯀꯥꯟꯁꯤꯗ꯫ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ ꯐꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯁꯤꯡꯗꯨ ಲಾꯎꯅ ꯀꯥꯗꯨꯅ ꯆꯥꯎꯔꯕ ꯁꯥꯡꯂꯕ ꯈꯨꯖꯤꯟꯁꯤꯡ ꯑꯗꯨꯒ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯑꯇꯣꯝꯕꯤꯅ ꯃꯆꯦꯁꯤꯡ ꯑꯗꯨꯕꯨ ꯈꯥꯝꯃꯤ꯫ ꯃꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯣꯡꯁꯤꯟꯗꯨꯅ, ꯏꯆꯦ ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯈꯨꯑꯣ꯫ ꯀꯔꯤꯅꯣ ꯑꯇꯣꯝꯕꯤ, ꯅꯪꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯏꯁꯤꯅ? ꯍꯟꯗꯣꯛꯑꯣ, ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯩꯒꯤ ꯋꯥꯁꯦ ꯑꯝꯇ ꯇꯥꯈꯣ ꯏꯆꯦ ꯃꯌꯥꯝ꯫ ꯀꯔꯤ ꯋꯥꯅꯣ? ꯇꯥꯅꯤꯡꯗꯤꯌꯦ, ꯍꯟꯗꯣꯛꯑꯣ ꯑꯇꯣꯝꯕꯤ꯫ ꯑꯩꯕꯨ ꯀꯟꯕꯤꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯁꯥꯟꯅꯔꯤꯕ ꯖꯥꯠꯂꯥ? ꯃꯥꯃꯗꯤ ꯃꯤꯒ ꯆꯞ ꯃꯥꯟꯅꯩ, ꯀꯃꯥꯏꯅꯅꯣ? ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯝꯅꯤꯁꯤꯅ꯫ ꯃꯁꯛꯁꯨ ꯈꯨꯐꯖ ꯑꯃ ꯆꯥꯗꯦ꯫ ꯑꯇꯣꯝꯕꯤ, ꯅꯪꯒꯤ ꯋꯥꯗꯣ ꯆꯥꯅ ꯆꯥꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯍꯟꯇꯣꯛꯑꯣ ꯍꯥꯏꯕꯅꯦ꯫ ꯅꯪꯁꯨ ꯃꯤ ꯃꯥꯟꯗꯅꯅꯦ ꯃꯤꯁꯦ ꯀꯟꯒꯦ ꯈꯜꯂꯤꯕꯔꯣ? ꯏꯅꯥꯎꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯐꯨꯒꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯗꯤ꯫ ꯍꯤꯡꯆꯥꯕꯤ ꯃꯆꯦ ꯑꯃꯅ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯑꯇꯣꯝꯕꯤꯕꯨ ꯐꯨꯔꯒ ꯃꯤ ꯑꯗꯨ ꯐꯥꯔꯒꯦ ꯍꯥꯏꯗꯨꯅ
ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯕꯪꯂꯥꯎꯅ ꯁꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯩꯖꯤꯟꯗꯅ ꯃꯆꯦꯗꯨꯗ ꯊꯥꯖꯤꯜꯂꯤ ꯃꯆꯦꯗꯨ ꯅꯥꯀꯟꯗ ꯁꯜꯂꯒ ꯇꯥꯏ ꯑꯗꯨꯒ ꯈꯞ ꯈꯞ ꯆꯤꯡꯂꯒ ꯂꯩ ꯍꯤꯡꯆꯥꯕꯤ ꯑꯇꯣꯝꯕꯤꯒꯤ ꯃꯌꯥꯁꯤꯡ ꯑꯗꯨ ꯁꯥꯡꯗꯣꯔꯛꯏ ꯈꯨꯖꯤꯟꯗꯒꯤ ꯃꯆꯤꯗꯒꯤ ꯃꯃꯤꯠꯀꯥꯗꯣ ꯉꯥꯡꯁꯪ ꯉꯥꯡꯗꯨꯅ ꯃꯆꯦ ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯃꯅꯤꯡ ꯍꯜꯂꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯁꯤꯕꯨ ꯍꯦ ꯃꯅꯤꯡꯗ ꯍꯜꯂꯛꯎꯅꯤ ꯍꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯤꯑꯣꯏꯕ ꯃꯥꯟꯕ ꯃꯁꯛ ꯑꯁꯤꯗ ꯑꯁꯣꯟꯕ ꯃꯤ ꯑꯃꯒꯨꯝꯅ ꯈꯜꯂꯨꯔꯦ ꯍꯦ ꯂꯥꯎꯅꯤ ꯍꯦ ꯏꯆꯦ ꯆꯦꯜꯂꯁꯤꯔꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯐꯨꯔꯛꯇꯣꯏ ꯖꯥꯠꯂꯣ ꯑꯇꯣꯝꯕꯤꯁꯦ ꯄꯤꯛꯂꯤꯉꯩꯗ ꯐꯨꯈꯤꯕ ꯑꯗꯨꯃꯥꯏꯅ ꯉꯁꯤꯗꯤ ꯑꯇꯣꯝꯕꯤꯁꯦ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯤ ꯑꯗꯨꯁꯨ ꯂꯥꯏꯒꯤ ꯍꯤꯡꯆꯥꯕꯤ ꯑꯇꯣꯝꯕꯤꯗꯣ ꯍꯥꯟꯅꯒꯤ ꯁꯛꯐꯝꯗ ꯍꯟꯖꯤꯜꯂꯛꯂꯦ ꯇꯞꯅ ꯇꯞꯅ ꯃꯆꯦ ꯑꯃꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯤ ꯑꯗꯨꯗꯤ ꯍꯤꯡꯆꯥꯕꯤ ꯑꯇꯣꯝꯕꯤꯗꯣ ꯍꯤꯡꯆꯥꯕꯤ ꯑꯣꯏꯅ ꯈꯟꯈꯤꯗ꯭ꯔꯦ ꯂꯥꯏꯔꯦꯝꯕꯤ ꯖꯥꯠꯊꯤꯕꯤ ꯑꯃꯒꯨꯝꯅ ꯈꯟꯈ꯭ꯔꯦ ꯃꯆꯦ ꯑꯍꯜ ꯑꯗꯨꯅ ꯇꯞꯅ ꯑꯇꯣꯝꯕꯤ ꯅꯪꯅ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯔꯝꯗꯥꯏꯅꯦ ꯑꯗꯨ ꯍꯥꯏꯔꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯅꯆꯦ ꯉꯥꯛꯇꯅꯤ ꯅꯪ ꯁꯥꯎꯕ ꯐꯔꯣꯅꯦ ꯐꯔꯦ ꯁꯥꯎꯕ ꯏꯆꯦ ꯑꯃꯁꯦ ꯃꯐꯝ ꯆꯥꯅ ꯊꯝꯃꯨ ꯍꯥꯟꯅ ꯑꯩ ꯋꯥ ꯍꯥꯏꯈꯤ ꯅꯪ ꯁꯥꯎꯕ ꯐꯔꯦꯕ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ ꯍꯦ ꯑꯃꯁꯦ ꯊꯥꯡꯂꯒ ꯎꯁꯤꯗ ꯉꯥꯛꯇꯪ ꯉꯥꯊꯍꯜꯂꯨꯅꯦꯍꯦ ꯑꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯋꯥꯟꯊꯔꯒ ꯇꯥꯔꯤꯕ ꯃꯆꯦꯗꯨ ꯎ ꯑꯃꯗ ꯉꯥꯊꯍꯜꯂꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯗ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯦꯜꯂꯛꯇꯨꯅ ꯂꯣꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯤ ꯑꯗꯨꯅ ꯈꯨꯝꯃꯤ ꯑꯩꯒꯤ ꯃꯤꯡ ꯕꯣꯌꯥꯏ ꯀꯧꯏ ꯑꯩ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯏ ꯏꯃꯥꯒ ꯏꯄꯥꯒꯅ ꯅꯣꯡꯃꯒꯤ ꯊꯕꯛ ꯁꯨꯗꯨꯅ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯈꯔ ꯑꯗꯨꯅ ꯆꯦꯡ ꯆꯥꯛ ꯂꯧꯗꯨꯅ ꯄꯨꯛ ꯊꯟꯅꯅꯕ ꯌꯦꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯒ ꯍꯤꯡꯖꯕꯅꯤ ꯃꯈꯥꯗꯤ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯗ꯭ꯔꯤ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯅ ꯌꯥꯝꯃꯦ ꯃꯣꯏꯒꯤ ꯃꯆꯥꯅꯨꯄा ꯅꯨꯄꯤ ꯌꯥꯝꯅ ꯌꯥꯝꯃꯦ ꯑꯩꯗꯤ ꯏꯊꯟꯇꯅꯤ ꯑꯗꯨꯅ ꯃꯣꯏꯁꯤꯡꯅ ꯑꯩꯕꯨ ꯊꯤꯅ ꯇꯧꯔꯝꯃꯤ ꯅꯣꯡꯃ ꯑꯩꯕꯨ ꯃꯣꯏꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯛꯄꯗꯒꯤ ꯏꯃꯥꯒ ꯁꯥꯎꯅꯗꯨꯅ ꯏꯈꯨꯔꯥꯁꯤꯡꯒ ꯌꯥꯝꯅ ꯈꯠꯅꯈꯤ ꯃꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯏꯄꯥꯗꯣ ꯀꯩꯗꯧꯔꯕ ꯅꯪꯒꯤ ꯅꯄꯥꯗꯣ ꯃꯣꯏ ꯃꯌꯥꯝꯅ ꯆꯥꯊꯣꯛꯈ꯭ꯔꯤꯔꯣ ꯃꯆꯦꯠ ꯁꯦꯠꯂꯒ ꯏꯆꯦ ꯇꯥꯏꯕꯪ ꯃꯤꯗꯤ ꯃꯤ ꯆꯥꯗꯦ ꯀꯥꯡꯁꯣꯏꯅ ꯑꯅꯝꯕꯅꯤ ꯉꯥꯒ ꯀꯥꯡꯁꯣꯏ ꯍꯥꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯆꯥꯅꯅꯕꯅꯣ ꯍꯤꯡꯆꯥꯕꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯀꯥꯡꯁꯣꯏꯗꯤ ꯉꯥ ꯑꯌꯥꯏꯕꯒ ꯃꯅꯥ ꯃꯁꯤꯡ ꯑꯂꯨꯁꯤꯡ ꯇꯧꯔꯒ ꯊꯣꯡꯕ ꯑꯣꯏꯗꯥꯏꯅꯦ ꯅꯪꯕꯣ ꯍꯣꯏ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯆꯦꯁꯤꯡ ꯑꯗꯨꯅ ꯍꯧꯔꯝꯃꯅꯤ ꯑꯗꯨꯕꯨ ꯏꯟꯁꯥꯡꯅꯤ ꯀꯥꯡꯁꯣꯏ ꯀꯥꯏꯅ ꯃꯤꯡ ꯀꯥꯏꯗꯤ ꯌꯥꯔꯦ ꯀꯥꯡꯁꯣꯏꯒꯤ ꯋꯥꯗꯣ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯑꯣ ꯍꯧꯖꯤꯛꯀꯤꯗꯣ ꯅꯣꯏ ꯄꯥꯕ ꯀꯩꯗꯧꯔꯕ ꯑꯩꯒꯤ ꯏꯄꯥꯗꯣ ꯏꯈꯨꯔꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯁꯤꯡꯒꯩꯕꯥꯛꯅ ꯀꯟꯕꯗꯒꯤ ꯏꯄꯥꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯔꯝꯃꯦ ꯏꯃꯥꯅ ꯏꯄꯥꯒꯤ ꯈꯨꯁꯤꯗꯨꯗ ꯄꯥꯈꯠꯈꯤꯗꯨꯅ ꯑꯉꯥꯎꯕꯤ ꯑꯣꯟꯗꯨꯅ ꯊꯥ ꯈꯔ ꯂꯩꯔꯝꯂꯒ ꯃꯥꯁꯨ ꯁꯤꯈ꯭ꯔꯦ ꯍꯤꯡꯆꯥꯕꯤ ꯃꯆꯦꯁꯤꯡ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯕꯥꯛꯇꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯄꯅꯤꯅꯅꯦ ꯀꯩꯝꯕꯨꯗꯤ ꯈꯟꯗꯦꯗ ꯑꯗꯨꯕꯨ ꯌꯥꯏ ꯁꯤꯡꯒꯩꯕꯥꯛ ꯍꯥꯏꯁꯦ ꯀꯩ ꯈꯨꯠꯂꯥꯏꯅꯣ ꯊꯥꯡꯄꯥꯛꯇꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕꯔꯣ ꯂꯥꯟꯗ ꯁꯤꯖꯤꯟꯅꯕꯔꯣ ꯅꯠꯇꯦꯗ ꯁꯤꯡ ꯑꯈꯥꯏꯕ ꯆꯥꯛ ꯊꯣꯡꯅꯕꯅꯦ ꯍꯥ ꯃꯃꯤꯡꯒꯗꯤ ꯌꯥꯝꯅ ꯖꯥꯠꯊꯤꯕ ꯈꯨꯠꯂꯥꯏꯒ ꯃꯥꯟꯗ꯭ꯔꯣ ꯍꯤꯡꯆꯥꯕꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯂꯤꯁꯦ ꯏꯈꯨꯔꯥꯁꯤꯡꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯅꯦꯛꯂꯒ ꯑꯩꯕꯨ ꯍꯥꯠꯅꯕ ꯇꯥꯟꯅꯔꯛꯑꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗꯦ ꯃꯆꯦꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯔꯨꯅꯤ ꯁꯣꯜꯂꯕꯗꯤ ꯑꯗꯨꯝ ꯁꯤꯕ ꯇꯥꯕꯅꯤ ꯅꯪꯗꯤ ꯏꯁꯤꯗ ꯁꯤꯔꯦ ꯃꯣꯏꯅ ꯍꯥꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯠꯂꯒ ꯆꯥꯔꯅꯤ ꯋꯥꯔꯤꯁꯨ ꯇꯥꯕ ꯂꯣꯏꯔꯕꯅꯤꯅ ꯑꯇꯣꯝꯕꯤ ꯃꯤ ꯆꯥꯕ ꯌꯥꯔꯕ꯭ꯔꯣ ꯑꯇꯣꯝꯕꯤ ꯃꯃꯤꯠ ꯉꯥꯡꯅ ꯁꯥꯎꯔꯞ ꯌꯦꯡꯂꯛꯏ ꯃꯆꯦꯁꯤꯡ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯍꯤꯡꯆꯥꯕꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯇꯦꯡꯗꯣ ꯑꯩ ꯄꯥꯡꯕꯤꯔꯒꯦ ꯃꯤꯁꯤꯡꯗꯣ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯔꯝꯒꯅꯤ ꯆꯤꯡꯈꯣꯡ ꯃꯌꯥꯗ ꯂꯩꯔꯝꯒꯅꯤ ꯑꯩꯕꯨ ꯊꯤꯔꯝꯒꯅꯤꯌꯦ ꯑꯗꯨꯗꯤ ꯅꯪ ꯀꯨꯝꯃꯨ ꯑꯗꯨꯒ ꯃꯤꯁꯤꯡ ꯑꯗꯨꯗ ꯅꯪꯅꯅꯦ ꯀꯧꯗꯨꯅ ꯈꯟꯅꯕ ꯍꯧꯔꯝꯂꯒ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯆꯦꯜꯂꯛꯎꯀꯣ ꯍꯤꯡꯆꯥꯕꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯕꯣꯌꯥꯏꯗ ꯐꯖꯅ ꯍꯥꯏꯗꯨꯅ ꯕꯣꯌꯥꯏ ꯀꯨꯝꯊꯈ꯭ꯔꯦ ꯃꯆꯦꯁꯤꯡ ꯑꯗꯨ ꯚꯥꯞ ꯇꯥꯔꯛꯂꯦ ꯑꯇꯣꯝꯕꯤꯅ ꯄꯥꯝꯂꯤꯕ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯏꯆꯦ ꯍꯣꯏꯅ ꯆꯥꯅꯤꯡꯂꯤꯕ ꯃꯤꯗꯣ ꯑꯩꯅ ꯑꯣꯏꯅ ꯄꯤꯖꯔꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯕꯣꯌꯥꯏꯁꯤꯗꯤ ꯀꯅꯥꯃꯠꯇꯅ ꯆꯥꯕꯗꯤ ꯂꯥꯏꯔꯗꯅ ꯃꯤꯠꯅ ꯀꯟꯅ ꯐꯥꯎꯕ ꯌꯦꯡꯕ ꯌꯥꯔꯣꯏ ꯃꯤ ꯑꯣꯏꯒꯦꯔꯥ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯅꯣꯏꯁꯨꯅꯤ ꯈꯪꯉꯤꯍꯦ ꯍꯣꯏ ꯋꯥꯟꯊꯔꯒ ꯂꯩꯔꯝꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯛꯏ ꯍꯤꯡꯆꯥꯕꯤ ꯑꯃꯗꯨꯅ ꯍꯥꯏꯔꯛꯏ ꯀꯣꯛ ꯌꯥꯝ ꯆꯤꯛꯏ ꯀꯣꯅꯨꯡꯗ ꯍꯜꯂꯁꯦ ꯑꯩ ꯉꯁꯤꯗꯤ ꯃꯤ ꯆꯥꯔꯔꯣꯏ ꯋꯥꯈꯜ ꯇꯥꯔꯕ ꯃꯥꯜꯂꯤꯅꯦꯍꯦ
Nang mi chararoi ba? Hoi, chararoi. Boyai kana chelakle magi matungda mi phattabasing adusu utup watup paiduna tanarae. Hingchabi mache sing adu lumduna laikre amadi uda ngathaduna leiri. Boyai hingchabi atombigi manakta chensilae. Phattaba mi sing aduna masak phajaba nupi ma leini he adusu chingnung sida. Boyai su hatba nupi masak phajabi amasu phanglaba nungaireda. Iche sing moi singse noigi oirabani yare pharaga loina charo. Phattaba sing aduna kaino nupi sina harisina. Hingchabi mache sing du thorakle aduga koisinduna mi phattaba sing adu koitan tanaduna pharami. Mi sing du kibana chingnung aduda law khongduna leirami. Phattaba mi sing adu hingchabi mache sing aduna amamamta pharaga pukre. Mi charoi hairamba mache adusu ama pharaga paikhre. Atombiga boyai gadu mafam adudagi boyai puraga paithorakle. Boyai gi laibakta oina aduga mafam chana mafam chaba ama yenglaga boyai ga hingchabi atombi duga leirami. Hingchabi atombina boyai bu nungsibana nanduna sanarami. Boyai di thawai hingbagi budi yamna nungaizarami adubu karino tawribasibu khanduna bhab taramde. Hingchabi atombi aduna boyaida taibang miki pakhang laisabi singi nuksinabigi wari lihali. Boyai su kibui kaibui liri. Wari singdu taraga hingchabi atombina boyaibu yamna pamlami. Aduna makokta nanthabirami. Hingchabi atombi aduna boyai nang aingonda nungsiyu. Ai nangi mateng pangge. Nangbu nuksina aina thamge. Nanga aigese yamna nuksina siko. Sigadabagi sarukpudi nungsibu sasinarageda. Aduga aigi ikura isil inaw phattabasing ado lamon khungge. Kaidawrage boyai aigi pakhum piraktrabadi. Boyai na hoi yai ai nang yam nungsi nangna agi thawai kanbiri dudi. Boyai gi wado tabada hingchabi atombi haraubana jagoi sai asamna hingchabi atombi aduna boyai bu puraga koi pai pai duna miyoibagi laipaki phaja phajaba mafamda koirami. Hingchabi atombi di boyai da tap ta khai nungsikre. Adubu boyai na di hingchabi ni haiduna nungsiramde. Nungsiba saduna mabu loinarami. Hingchabi atombi na boyai na haibu pumba tawrami. Somdana hingchabi mache sing aduna manaw nupibu mapa mama amadi mabung singda seranturan haijinduna themlami. Hingchabi atombi na phattaba mi singbu pharaga mache singda tumin tumin na pirami. Boyai na aibu hingchabi siga kayam kuina leidoino. Yumda haningkreda. Ikura singdo laman khumningkreda. Ai yumda handaba yade. Kaidawre boyai tumina leiridubo. Ngasiso atopa phajaba mafam amada koirusiro. Koiningde. Nang aina koiringaida aigi yuminkhol singado ikura singna loina lawramani. Imaga ipagagi thawaiduna macha aise warauramnani. Adugiro nangna wakhal nungaitaba mana leiribadubo. Hojiktine nangna pamba mafamda phajaba mafamda yum saduna yamna nungaina leiradabani. Nangi yuminkholdo lawjakrasanu kem khalunu. Sidi ai kamaina nanthokani. Aina oidabadaba wari khara lishinbasida Thazara malene. Ikura phattabagi machasing haibado ainine. Afaba ikuragi machanupa adudi kidana chengadaba minate. Ma hoji yumda lei. Aitabu migi nupi khara chelubagi lekai misingna hatugi tanarapai wani. Kaiginu boyai nathanda momonok lidie. Nangna ayamna nungsibaduda haraudana nokjabani. Ado ipa imana thambiramba aigi yum inkholda aina senaba ngamdrabadi yarese ibani nangi yumda chatlasi. Ado ai kanano haibadi haidokanuko kanamtada hairuhe. Hingchabina singdana kayam singduino. Aikhoi khulda ningthogumna paluge. Hingchabi atombi aduna lao chalase. Ado lekagi mina aigi maramda aibu phunaba hatnaba oidaba wa kaya ma haira abadi maduda nang thajaganuko. Hingchabi atombi aduna hoine laone. Aigi ningba thongna kanda hingchabi se miyamda takthoklaga hathoga loiridana. Hingchabi atombi aduna boyagi yumda boyaibu puraga laklami. Boyaina aigi sakphajaba aigi khatrakta pangdadaba midi midi lairadana hingchabi phauba pangthai haibaduni.
ꯕꯣꯌꯥꯏ ꯀꯔꯝꯕꯅꯣ ꯅꯪꯒꯤ ꯈꯨꯜꯁꯤꯕꯣ? ꯇꯨ ꯑꯥꯗꯒꯤ ꯋꯥ ꯌꯥꯝꯅ ꯍꯧꯕꯁꯦ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯕꯁꯤꯗ ꯋꯥꯗꯤ ꯂꯣꯏꯅ ꯍꯧꯋꯦ ꯄꯨꯈ꯭ꯔꯤꯁꯨ ꯂꯣꯏꯅ ꯂꯩꯅꯩ ꯀꯔꯝꯕꯅꯣ? ꯍꯩꯃꯥ ꯀꯔꯝꯕꯅꯣ ꯈꯪꯗ꯭ꯔꯕ ꯅꯪꯕꯣ? ꯈꯨꯜꯗꯤ ꯆꯨꯝꯃꯦ ꯌꯨꯝꯗꯨꯕꯨ ꯑꯥꯗ ꯄꯨꯡꯇꯦꯛ ꯇꯦꯛꯑꯒ ꯂꯩꯔꯤꯁꯤꯔꯣ? ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯕꯣꯌꯥꯏꯒꯅ ꯃꯤ ꯎꯗꯕ ꯃꯐꯝ ꯑꯃꯗ ꯄꯥꯏꯊꯔꯝꯃꯤ ꯑꯗꯨꯒ ꯂꯥꯛꯂꯝꯃꯤ꯫ ꯕꯣꯌꯥꯏꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯕꯣꯌꯥꯏꯒꯤ ꯌꯨꯝꯗꯨ ꯄꯨꯡꯇꯦꯛ ꯇꯦꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨ ꯑꯉꯥꯎꯕꯒꯨꯝꯅ ꯂꯩꯔꯝꯂꯦ꯫ ꯕꯣꯌꯥꯏꯅ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯏꯃꯥ ꯕꯥꯕꯥ ꯀꯅꯥꯅ ꯊꯨꯒꯥꯏꯔꯤꯅꯣ ꯑꯩꯈꯣꯏ ꯌꯨꯝꯁꯤꯕꯣ? ꯇꯥꯆꯧ ꯇꯌꯥꯏ ꯅꯣꯏꯅ ꯀꯅꯥꯅ ꯐꯨꯔꯤꯅꯣ? ꯃꯥꯏꯒꯁꯦ ꯂꯣꯏꯅ ꯀꯥꯏꯔꯤꯗꯨꯕꯣ? ꯃꯄꯥꯅ ꯑꯇꯩ ꯂꯥꯏꯔꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯅꯪꯕꯨ ꯅꯨꯄꯤꯗ ꯀꯥꯔꯟ ꯇꯥꯔꯨꯕꯒꯤ ꯂꯩꯀꯥꯏ ꯃꯤꯁꯤꯡꯅ ꯍꯥꯠꯇꯧꯒꯤ ꯇꯥꯟꯅꯈꯤꯕꯗꯥꯏꯅꯦ? ꯑꯁ ꯑꯩꯗꯤ ꯀꯥꯎꯗꯅ ꯂꯣꯏꯅ ꯈꯪꯍꯟꯈ꯭ꯔꯦꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯁꯤꯗꯤ? ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯌꯨꯝꯁꯤꯗꯤ ꯂꯩꯀꯥꯏ ꯃꯤꯈꯩꯅꯅꯤ꯫ ꯅꯌꯥꯝꯕ ꯑꯅꯤꯁꯤꯅꯅꯦ ꯃꯊꯟꯇ ꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯁꯤꯈ꯭ꯔꯕ ꯂꯝꯖꯥ ꯁꯔꯥ ꯑꯗꯨꯅꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯕꯅꯤ ꯈꯠꯅꯕ ꯍꯧꯔꯨꯅꯨ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯧꯔꯨꯏ꯫ ꯃꯣꯏ ꯌꯥꯝꯂꯕꯅꯦ ꯍꯥꯏꯗꯅ ꯑꯇꯩꯗꯤꯅꯦ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯣ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯂꯥꯏꯃꯨꯛ ꯐꯖꯩ ꯍꯥꯏꯕ? ꯁꯣꯝꯗꯅ ꯁꯤꯒꯗꯧꯔꯦ ꯅꯪꯅ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯅꯆꯤꯟ ꯅꯅꯥꯎ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯍꯦꯛ ꯃꯨꯟꯅꯧ꯫ ꯍꯤꯡꯆꯥꯕꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯕꯣꯌꯥꯏ ꯅꯪꯕꯨ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯁꯤꯈ꯭ꯔꯦ ꯏꯈꯨꯔꯥꯁꯤꯡꯒꯤ ꯃꯆꯥꯈꯩꯅ ꯍꯥꯠꯄꯤꯔꯦ ꯏꯃꯥꯁꯨ ꯅꯥꯔꯒ ꯁꯤ ꯅꯪꯁꯨ ꯅꯊꯟꯇ ꯄꯣꯛꯏ ꯀꯥꯏꯅ ꯌꯥꯝꯅ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯃꯄꯥꯅ ꯑꯗꯨꯃꯥꯏꯅ ꯕꯣꯌꯥꯏꯅ ꯍꯥꯏꯔꯤꯔꯣ? ꯑꯗꯨ ꯅꯠꯇꯦ ꯇꯨ ꯑꯥꯗꯒꯤ ꯌꯨꯝ ꯌꯦꯡꯒꯣꯟ ꯃꯥꯟꯕ ꯑꯁꯤꯗ ꯂꯩꯕ ꯍꯦꯟꯕꯅꯤ ꯃꯥ ꯅꯠꯇꯦꯀꯣ꯫ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯔꯒ ꯄꯨꯔꯛꯏ ꯃꯥꯜꯂꯦꯅꯦ ꯅꯨꯄꯤꯁꯤꯕꯣ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯃꯄꯥꯗꯒꯤꯕꯨ ꯅꯪꯅ ꯍꯦꯟꯅ ꯈꯗ꯭ꯔꯛ ꯍꯩꯅꯦꯍꯦ ꯅꯣꯛꯅꯤꯡꯈ꯭ꯔꯦꯗ꯫ ꯍꯤꯡꯆꯥꯕꯤ ꯑꯇꯣꯝꯕꯤ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ꯫ ꯕꯣꯌꯥꯏꯅ ꯂꯩꯀꯥꯏ ꯇꯥꯟꯅꯅꯕ ꯂꯥꯎꯔꯛꯂꯦ꯫ ꯍꯤꯡꯆꯥꯕꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯄꯨꯝꯕ ꯂꯣꯏꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯦ ꯃꯈꯨꯠꯇ ꯎꯇꯨꯞ ꯆꯩꯇꯨꯞ ꯄꯥꯏꯗꯨꯅ꯫ ꯕꯣꯌꯥꯏꯅ ꯅꯨꯄꯤ ꯑꯁꯦ ꯍꯤꯡꯆꯥꯕꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯃꯤ ꯃꯥꯡꯂꯤꯕꯁꯤꯡꯁꯦ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅ ꯆꯥꯕ ꯉꯥꯛꯇꯅꯤ ꯀꯅꯥꯅꯣꯃꯅ ꯏꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡ ꯌꯧꯍꯟꯕꯤꯌꯨ ꯈꯪꯂꯤꯗꯅ ꯍꯤꯡꯆꯥꯕꯤ ꯐꯥꯕꯒꯤ ꯏꯅꯤꯡꯊꯧꯅ ꯃꯅꯥ ꯆꯥꯎꯅ ꯄꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯅꯨꯡꯉꯥꯏꯔꯦꯗ꯫ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕ ꯃꯁꯛꯁꯤꯗꯤ ꯃꯥꯟꯗꯦꯗ꯫ ꯍꯦꯟꯕꯁꯨ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯅꯨꯄꯤ ꯑꯁꯣꯟꯕꯤ ꯑꯃꯒꯨꯝꯅ ꯀꯞꯁꯤꯟꯅꯔꯛꯏ꯫ ꯍꯦꯟꯕꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯏꯀꯣꯏ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯊꯥꯖꯕꯁꯨ ꯌꯥꯎꯏ ꯊꯥꯖꯗꯕꯁꯨ ꯌꯥꯎꯔꯝꯃꯤ ꯃꯤ ꯈꯔꯅ꯫ ꯑꯗꯨꯗꯤ ꯍꯤꯡꯆꯥꯕꯤꯁꯦ ꯐꯥꯔꯒ ꯄꯨꯜꯂꯒ ꯄꯨꯔꯁꯤ꯫ ꯑꯩꯕꯨ ꯐꯥꯕꯤꯒꯅꯨ ꯑꯩ ꯍꯤꯡꯆꯥꯕꯤ ꯅꯠꯇꯦ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯕꯨ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯄꯨꯕꯤꯔꯛꯄꯅꯤ ꯃꯥꯒꯤ ꯑꯔꯥꯟꯕ ꯋꯥꯔꯤ ꯀꯌꯥꯜꯂꯤꯗꯨꯅ ꯑꯩꯕꯨ ꯐꯥꯕꯤꯒꯅꯨ꯫ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯣꯏꯗ ꯍꯤꯡꯆꯥꯕꯤꯗꯤ ꯃꯌꯥꯗꯒꯤ ꯈꯨꯖꯤꯟꯗꯒꯤ ꯐꯤꯕꯝꯗꯣ ꯚꯨꯠ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤ ꯁꯤꯗꯤ ꯃꯍꯥꯔꯥꯅꯤꯕꯨ ꯃꯥꯜꯂꯦ ꯑꯗꯨꯒ ꯕꯣꯌꯥꯏꯕꯨ ꯀꯌꯥꯝ ꯐꯕ ꯃꯤꯅꯣ ꯃꯥꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗ꯭ꯔꯅꯦ? ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ ꯅꯨꯄꯤ ꯑꯁꯦ ꯍꯤꯡꯆꯥꯕꯤꯅꯤ ꯊꯥꯖꯗ꯭ꯔꯒ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ꯫ ꯕꯣꯌꯥꯏꯅ ꯆꯩ ꯑꯃ ꯂꯧꯈꯠꯂꯒ ꯍꯤꯡꯆꯥꯕꯤꯗ ꯀꯜꯂꯤ꯫ ꯍꯤꯡꯆꯥꯕꯤ ꯃꯀꯣꯛ ꯀꯥꯏꯗꯨꯅ ꯇꯥꯏ꯫ ꯍꯦꯟꯕꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯕꯣꯌꯥꯏꯗꯨ ꯂꯥꯛꯇꯅ ꯏꯜꯂꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯗꯨ ꯀꯣꯟꯈꯠꯇꯨꯅ ꯏꯗꯨ ꯐꯤ ꯑꯃꯅ ꯃꯦꯜꯂꯤ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯍꯦꯟꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯪꯅ ꯀꯣꯜꯂꯤꯗꯣ ꯍꯤꯡꯆꯥꯕꯤꯅꯤꯅꯦꯍꯦ ꯍꯤꯡꯆꯥꯕꯤ ꯑꯁꯨꯝꯅ ꯕꯣꯌꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯍꯦꯟꯕꯅ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯕꯁꯨ ꯃꯤ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤꯗꯕꯨ ꯐꯨꯅꯕ꯭ꯔꯣ? ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯊꯤꯔꯝꯂꯅꯤꯌꯦ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ꯫ ꯏꯁ ꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯑꯩꯉꯣꯟꯗꯒꯤꯕꯨ ꯍꯦꯟꯅ ꯈꯗ꯭ꯔꯛ ꯍꯩꯔꯝꯃꯤꯅꯦ꯫ ꯕꯣꯌꯥꯏꯅ ꯃꯥꯅ ꯊꯦꯡꯅꯔꯛꯄ ꯄꯨꯝꯕ ꯃꯌꯥꯝꯗ ꯄꯥꯎ ꯇꯝꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯊꯥꯖꯈꯤꯗ꯭ꯔꯦ ꯕꯣꯌꯥꯏꯒꯤ ꯋꯥ ꯑꯗꯨꯗ꯫ ꯕꯣꯌꯥꯏꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏ ꯕꯣꯌꯥꯏꯒꯤ ꯐꯥꯒꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯍꯤꯡꯆꯥꯕꯤꯅꯦꯌꯦ꯫ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯄꯥꯅ ꯐꯥꯎꯕ ꯊꯥꯖꯗ꯭ꯔꯕ ꯃꯤꯅꯤꯅꯦꯍꯦ ꯑꯗꯨꯒ ꯅꯪ ꯇꯥꯟꯅꯈꯤꯕ ꯃꯤꯁꯤꯡꯗꯣ ꯍꯤꯡꯆꯥꯕꯤꯅ ꯆꯥꯈ꯭ꯔꯦ ꯀꯥꯏꯅ ꯕꯣꯌꯥꯏꯁꯤ ꯐꯥꯎꯍꯦ ꯃꯌꯥꯝ ꯍꯟꯗꯛꯇꯤ ꯂꯦꯝꯅ ꯊꯥꯒꯨꯝꯁꯦ꯫ ꯕꯣꯌꯥꯏꯅ ꯆꯦꯜꯍꯧꯔꯒꯦ ꯑꯄꯪꯕ ꯃꯤꯁꯥ ꯑꯗꯨ ꯍꯤꯡꯆꯥꯕꯤꯅꯤꯅꯦꯍꯦ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯄꯪꯕ ꯍꯥꯏꯕꯒꯤ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯇꯥꯟꯅꯈ꯭ꯔꯦ꯫ ꯍꯦꯟꯕꯅ ꯍꯤꯡꯆꯥꯕꯤꯒꯤ ꯑꯁꯣꯛꯄꯗꯨ ꯐꯤ ꯑꯃꯅ ꯀꯤꯔꯗꯨꯅ ꯍꯦꯟꯕꯅ ꯍꯤꯡꯆꯥꯕꯤꯒꯤ ꯌꯨꯝꯗꯨ ꯀꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫
ꯕꯣꯌꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯂꯕꯨꯛ ꯑꯃꯗ ꯐꯥꯗꯨꯅ ꯐꯨꯕꯗ ꯁꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯒ ꯍꯦꯟꯕꯒ ꯐꯅ ꯂꯥꯞꯅ ꯆꯤꯡꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯌꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯥ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯍꯦꯟꯕꯅ ꯃꯥꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯊꯥꯖꯔꯗꯨꯅ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯍꯦꯟꯕꯗ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯗꯨ ꯇꯝꯕꯤꯌꯨ, ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯗꯒꯤ ꯍꯦꯟꯕꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯦꯟꯕꯒ ꯍꯤꯡꯆꯥꯕꯤꯒ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯆꯦꯁꯤꯡ ꯃꯕꯨꯡꯁꯤꯡ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯇꯣꯝꯕꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗꯕ ꯑꯗꯨꯗ ꯊꯤꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯍꯤꯡ ꯅꯨꯡꯊꯤꯜꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯊꯤꯔꯕꯁꯨ ꯍꯤꯡꯆꯥꯕꯤ ꯑꯇꯣꯝꯕꯤ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯆꯦꯁꯤꯡꯒ ꯃꯕꯨꯡꯒꯅ ꯃꯄꯥ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯗ ꯀꯤꯕꯗꯒꯤ ꯑꯁꯦꯡꯕ ꯋꯥ ꯑꯗꯨ ꯍꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯤꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯃꯆꯦꯁꯤꯡꯒ ꯃꯕꯨꯡꯒꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯆꯦꯁꯤꯡ ꯑꯗꯨꯒ ꯃꯕꯨꯡ ꯑꯗꯨꯒꯅ ꯁꯨꯝ ꯄꯥꯏꯗꯨꯅ ꯊꯤꯔꯛꯄꯅ ꯆꯤꯡꯌꯥ ꯑꯃꯗ ꯐꯖꯔꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯃꯔꯛꯇ ꯅꯨꯡꯁꯤꯔꯕ ꯌꯨꯝ ꯑꯃ ꯍꯤꯡꯆꯥꯕꯤ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯍꯦꯟꯕ ꯃꯕꯥꯅꯤꯅ ꯄꯣꯛꯆꯕ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯄꯥꯏꯊꯔꯛꯇꯨꯅ ꯃꯕꯨꯡꯅ ꯃꯆꯟ ꯑꯇꯣꯝꯕꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯆꯦꯁꯤꯡꯁꯨ ꯑꯇꯣꯝꯕꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯍꯦꯟꯕꯁꯨ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ ꯃꯕꯨꯡ ꯑꯗꯨꯒꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯦꯟꯕꯒ ꯍꯤꯡꯆꯥꯕꯤ ꯑꯇꯣꯝꯕꯤꯒ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯑꯆꯤꯛꯄ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫